ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯆꯍꯤ 13ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯕꯖꯥꯔꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯤꯁꯤ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯉꯝꯃꯔꯣꯏ꯫ ꯌꯦꯡꯉꯨ, ꯅꯈꯣꯏ ꯅꯗꯣꯝꯆꯥ ꯊꯣꯏꯕꯤꯗꯣ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯈꯤꯕꯗꯒꯤ ꯀꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯇꯨꯔꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯅꯔꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ, "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯕꯣꯛ? ꯉꯁꯥꯏ ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯝꯗꯥꯏꯗ ꯊꯦꯡꯅꯔꯝꯕꯅꯤ꯫ ꯑꯕꯣꯛ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯑꯒ ꯑꯩꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟ ꯂꯣꯝꯗ ꯆꯦꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯨꯄꯥ ꯏꯟ ꯈꯣꯟꯗꯨꯅ ꯏꯟꯗꯣꯝꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯔꯐꯥꯎ ꯊꯤꯕꯗ ꯐꯪꯍꯜꯂꯛꯇꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, "ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ꯫ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯐꯪꯉꯔꯣꯏ꯫ ꯅꯈꯣꯏ ꯃꯤ ꯈꯔ ꯆꯠꯂꯨ, ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ ꯌꯥꯝ ꯊꯤ ꯍꯨꯝꯕ ꯍꯩꯕ ꯃꯥꯏꯕ ꯑꯍꯜ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨ ꯂꯧꯔꯨꯁꯨ, ꯃꯥ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯔꯣꯏ" ꯍꯥꯏꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯏꯟꯗꯣꯝꯆꯥꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯊꯤꯕꯗ ꯐꯪꯒꯗꯕꯁꯨ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯊꯤꯃꯤꯟꯅꯔꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯏꯁꯤꯡ ꯈꯔꯒ ꯑꯍꯥꯡꯕ ꯀꯔꯤꯁꯨ ꯏꯟꯅꯗꯕ ꯆꯦ ꯈꯔꯒ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯑꯍꯥꯡꯕ ꯀꯔꯤꯁꯨ ꯏꯟꯅꯗꯕ ꯆꯦ ꯑꯗꯨ ꯊꯥꯗꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯑꯍꯥꯡꯕ ꯀꯔꯤꯁꯨ ꯏꯟꯅꯗꯕ ꯆꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯔꯒ ꯁꯤꯔꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯃꯛ ꯆꯦ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯞꯄ ꯂꯥꯎꯕ ꯍꯧꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥꯁꯨ ꯉꯔꯥꯡꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯕꯗꯨꯗ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯕ ꯂꯥꯛꯅꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨ ꯃꯤꯅ ꯄꯨꯡꯊꯟ ꯊꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯏꯁꯤꯡꯗ ꯀꯨꯝꯗ꯭ꯔꯤꯉꯩ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯃꯨꯡ ꯂꯣꯝꯗ ꯑꯩ ꯑꯃꯨꯛꯇ ꯆꯪꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯏꯕ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯄꯥ ꯂꯥꯟꯅ ꯇꯥꯎꯊꯈ꯭ꯔꯦ꯫ ꯅꯈꯣꯏ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕ ꯐꯤ ꯑꯣꯏꯒꯦꯔꯥ ꯀꯣꯜꯂꯤꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯑꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯏꯟꯖꯔꯝꯕ ꯐꯤ ꯑꯃ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯑꯒ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯐꯤ ꯑꯗꯨ ꯄꯨꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯟꯊꯣꯛꯄꯅꯤ, ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯁꯤꯔꯦꯗ" ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯟꯗꯣꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯣꯜ ꯂꯤꯛ ꯐꯤ ꯈꯔ ꯄꯨꯔꯒ ꯀꯨꯝꯊꯈꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯅꯩꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯉꯥꯡꯉꯝꯃꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯈꯨꯟꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗꯤ ꯃꯤꯗꯤ ꯂꯧꯗꯦ, ꯇꯧꯕꯇꯕꯨ ꯀꯣꯜ ꯂꯤꯛ ꯁꯅꯥ ꯂꯨꯄꯥꯗꯤ ꯍꯦꯛꯇ ꯂꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯀꯣꯜ ꯂꯤꯛ ꯁꯅꯥ ꯂꯨꯄꯥ ꯍꯦꯛ ꯂꯨꯞꯈ꯭ꯔꯕꯗꯤ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯏꯟꯗꯣꯝꯆꯥꯅ ꯂꯨꯞꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯤ ꯑꯗꯨꯝ ꯂꯧꯕ ꯇꯨꯔꯦꯜꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯆꯠꯂꯨ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯆꯠꯀꯅꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈꯤꯁꯨ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯟꯗꯣꯝꯆꯥꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯈꯤꯕ ꯐꯤ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯁꯣꯜꯂꯒ ꯐꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯐꯤ ꯑꯗꯨꯅ ꯂꯨꯞꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯈꯠꯂꯛꯈꯤ꯫
ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥꯕꯨ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯛꯇꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯟꯗꯣꯝꯆꯥꯕꯨ ꯌꯦꯡꯕ ꯉꯝꯃꯝꯗꯦ, ꯃꯔꯝꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯣꯟꯁꯤꯜꯂꯒ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯑꯒ ꯃꯥꯕꯨ ꯀꯟꯕꯤꯔꯒꯗꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯈꯥꯡꯂꯝꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯏꯟꯗꯣꯝꯆꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯏꯟꯗꯣꯝꯆꯥꯒꯤ ꯃꯀꯨꯕꯣꯛ ꯏꯄꯨꯗꯨꯗ ꯏꯟꯗꯣꯝꯆꯥꯒꯤ ꯊꯋꯥꯏꯅ ꯃꯄꯥꯟꯗꯒꯤ "ꯕꯕꯥ, ꯑꯩ ꯂꯥꯛꯂꯤ, ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯡꯉꯣ" ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯈꯤ ꯍꯥꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯦꯅꯈꯥ ꯌꯦꯅꯈꯣꯟ, ꯃꯤꯑꯣꯏ ꯑꯃ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯜꯂꯒ ꯆꯠꯄ ꯑꯃꯗꯤ ꯑꯉꯥꯡ ꯊꯦꯝꯃꯒ ꯆꯠꯄꯒꯤ ꯃꯈꯣꯟ ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯥꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯏꯟꯗꯣꯝꯆꯥꯅ ꯂꯩꯈꯤꯗꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯣꯝꯗꯁꯨ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯗꯥꯏꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯇꯣꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯣꯝꯗ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯕꯗ ꯅꯨꯄꯤ ꯑꯃ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯐꯤ ꯁꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯇꯣꯟꯁꯨ ꯃꯤ ꯂꯩꯕꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯥꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯀꯨꯝꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯇꯣꯟꯅ "ꯚꯥꯏ, ꯀꯨꯝꯃꯔꯅꯨ, ꯃꯤ ꯂꯩꯍꯧꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯗꯤ ꯇꯨꯔꯦꯟ ꯑꯗꯨꯗ ꯑꯗꯨꯝ ꯀꯨꯝꯊꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯀꯥꯔꯛꯄꯗ ꯇꯥꯇꯣꯟꯗ "ꯚꯥꯏ, ꯅꯪꯅ ꯉꯁꯥꯏ ꯃꯤ ꯂꯩꯍꯧꯏ ꯍꯥꯏꯕꯗꯥꯏ, ꯀꯅꯥꯃꯠꯇ ꯂꯩꯍꯧꯗꯦꯅ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯇꯣꯟꯁꯨ ꯉꯛꯇꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯣꯝꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯍꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯐꯝ ꯑꯗꯥꯏꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯏꯟꯗꯣꯝꯆꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ "ꯏꯕꯦꯝꯃ, ꯅꯪ ꯅꯈꯣꯏ ꯀꯀꯥ ꯍꯣꯏꯗ ꯏꯟꯁꯥꯡ ꯈꯔ ꯊꯤꯜꯂꯨꯆꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯏꯃꯥ, ꯑꯩ ꯉꯝꯃꯣꯏ, ꯀꯤꯖꯩ, ꯅꯪꯒ ꯆꯠꯂꯨꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯍꯦꯔꯥ, ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣ? ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯌꯨꯝ ꯌꯨꯝ ꯇꯥꯏꯅꯔꯒ ꯂꯩꯔꯕꯁꯤꯕꯣ, ꯆꯠꯂꯣ, ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯅ ꯀꯤꯅ ꯏꯟꯁꯥꯡ ꯑꯗꯨ ꯄꯨꯔꯒ ꯀꯀꯥ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯟꯁꯥꯡ ꯑꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯀꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯔꯤꯕ ꯌꯨꯝ ꯑꯅꯤ ꯀꯥꯔꯛꯇ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯆꯠꯄ ꯑꯣꯏꯔꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯏꯟꯗꯣꯝꯆꯥ ꯊꯣꯔꯛꯄꯗ ꯏꯟꯁꯥꯡꯁꯦ ꯄꯤꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯏꯟꯗꯣꯝꯆꯥꯗꯤ ꯊꯣꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯍꯦꯔꯥ, ꯑꯩ ꯑꯣꯏꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯄꯤꯔꯨꯔꯒꯦ" ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯏꯟꯗꯣꯝꯆꯥ, ꯅꯪ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄꯒ ꯊꯣꯛꯎꯕ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ "ꯑꯩꯗꯤ ꯉꯁꯤꯒꯤ ꯊꯣꯛꯎꯗ꯭ꯔꯤ, ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯀꯔꯤꯁꯨ ꯇꯧꯗꯦ" ꯍꯥꯏꯗꯨꯅ ꯏꯟꯁꯥꯡꯗꯣ ꯄꯤꯔꯝꯃꯒ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯆꯪꯈꯤꯕ ꯌꯨꯝ ꯑꯅꯤ ꯇꯥꯏꯅꯐꯝ ꯃꯐꯝ ꯑꯗꯣꯝꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ, ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯌꯨꯝ ꯑꯅꯤ ꯀꯥꯔꯛꯇ ꯃꯤ ꯑꯃ ꯂꯩꯍꯧꯏ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯀꯤꯕꯅ ꯆꯥꯛꯐꯥꯎ ꯆꯥꯔꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯏꯁꯥ ꯄꯨꯝꯕ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯉꯔꯥꯡ ꯑꯩꯅ ꯏꯟꯁꯥꯡ ꯊꯤꯜꯂꯨꯕ ꯏꯟꯗꯣꯝꯆꯥ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯌꯦꯅꯈꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯞꯄꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯀꯥꯒ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯆꯣꯠ ꯆꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯞꯇꯨꯅ ꯆꯪꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯟꯗꯛ ꯃꯔꯛ ꯅꯈꯣꯏꯅ ꯎꯏ ꯎꯏ ꯍꯥꯏꯔꯤꯕꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯈꯣꯏ ꯅꯗꯣꯝꯆꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯥꯅ ꯁꯤꯡꯉꯝꯗꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯏꯪꯈꯣꯜꯅꯨꯡ ꯑꯀꯣꯏꯕꯁꯤꯗ ꯆꯠꯇꯨꯅ ꯂꯩꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯟꯗꯣꯝꯆꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯐꯤ ꯏꯜꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯣꯝꯗ ꯐꯝꯗꯨꯅ ꯀꯞꯄꯒ ꯂꯩꯕ ꯑꯃꯁꯨ ꯊꯦꯡꯅꯩ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯔꯝꯃꯤ, "ꯅꯟꯗꯣꯝꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯍꯨꯟꯗꯈꯤꯕ ꯐꯤ ꯑꯗꯨ ꯅꯟꯗꯣꯝꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯏꯟꯖꯔꯝꯕ ꯐꯤꯅꯤ꯫ ꯃꯗꯨꯒꯤ ꯐꯤꯗꯨ ꯃꯥꯜꯂꯤ ꯃꯥꯅ ꯏꯜꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯐꯝꯃꯤ ꯍꯥꯏꯔꯤꯕꯗꯨ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯅꯨꯡ ꯑꯀꯣꯏꯕꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯔꯥꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯀꯥ ꯍꯣꯏꯅꯁꯨ ꯇꯠꯇꯅ ꯏꯟꯗꯣꯝꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯕꯗꯒꯤ ꯄꯥꯈꯠꯇꯅ ꯋꯥꯟꯊꯕ ꯐꯥꯎ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯔꯒ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯥꯏ ꯈꯨꯔꯝꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯗ ꯊꯝꯒꯅꯨ꯫
ꯃꯥꯅ ꯂꯩꯈꯤꯗꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯊꯔꯒ ꯃꯩ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯀꯣꯜꯂꯤꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯊꯔꯒ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯏꯪꯈꯣꯜꯅꯨꯡ ꯑꯀꯣꯏꯕꯗꯨꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯣꯝꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥ ꯅꯥꯋꯩꯅ ꯀꯞꯄꯛꯏ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫